Ngasi nuôi cani phao nữa. Cái phao gì cũng sao? Cái phao này nữa, chọn này không xay ra gì, xiên gì à, ngã đầu đấy thì thân này. Nhưng nó vẫn patch, nó nắp tay. Nó cái nào đặt nó nắp gồm đầu ra. Thì kiên cái này. Có thóc này. Người ta tụi giàu như nào được có. Mình skin nó cũng hơi được có. Không cần thôi. Blade on the video. Sẽ bị phao về hay thế này. Nungaiba tujuta sayang pasien tahu begitu gini dah. Oh, itu vậy, nungaiba begitu phao. Sai gì sai gì đi quay cái cây mà pi này xin là sao tao tính thúc vậy, từ khăn nào. Oke sih, soalnya kan kenal di normal nih pokok. Nah, kayaknya kita dapat tuh, itu nah semua kan tuh pak. Nava kakak hawa hata mani itu normal nih kok, sepakat kayak gitu. Si hang nih kok. Wah, berapa tanggal pak? Waduh. Drain nhau mình lên cái stove thì còn. Chứ hoa bôi thì còn. Washroom mình chắc cái stove thì còn. Tahu ke. Kita hoa berapa? Waduh. Sisa itu nào berapa? Oke. Harga cak tu, aing mula. Harga cak ni kan kali. Silau tu buai sangat kali. Drain nó thuộc sẽ còn. Nào berapa? Nah ya. Kan ngambil di nanti nanti. Kau buat apa? Oke, good. Sini kok.
ꯀꯦꯃꯦꯔꯥꯗ ꯑꯗꯨꯝ ꯎꯏꯀꯣ ꯁꯨꯝ ꯌꯦꯡꯖꯒꯦꯁꯤꯀꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯅꯤꯡꯉꯒ ꯂꯩꯕ ꯑꯩꯗꯤ ꯁꯤꯒꯤꯗꯤ ꯈꯟꯗꯦꯕꯀꯣ ꯍꯟꯗꯛ ꯅꯥꯕꯗꯣ ꯑꯕꯣꯝꯗꯣ ꯑꯗꯨꯗꯩꯗ ꯌꯨꯝꯒꯤꯁꯨ ꯄꯥꯈꯠꯄꯅ ꯂꯧꯊꯣꯛꯄ꯭ꯔꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯟꯅꯗꯒꯤ ꯅꯪ ꯕ꯭ꯔꯦꯁꯁꯦ ꯌꯥꯎꯕꯗꯤ ꯐꯅꯤꯅ ꯈꯜꯂꯒ ꯑꯗꯨꯕꯨꯗꯤ ꯈꯜꯂꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯩꯅꯔꯛꯇꯕꯅꯤꯅꯀꯣ ꯈꯟꯕꯨꯗꯤ ꯈꯜꯂꯦ ꯈꯜꯂꯒꯁꯨ ꯄꯨꯔꯥ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯁꯨꯅꯦ ꯂꯧꯊꯣꯛꯅꯤꯡꯉꯤꯗ ꯀꯥꯏꯅ ꯈꯟꯕꯗꯤ ꯈꯜꯂꯦ ꯑꯗꯨꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯇꯧꯔꯕꯣ ꯄꯤꯛꯏꯉꯩꯗꯁꯨ ꯈꯜꯂꯦ ꯑꯗꯨꯕꯨꯗꯤ ꯁꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯑꯩꯁꯨ ꯍꯥꯏꯗꯤ ꯁꯤ ꯌꯦꯜꯂꯣꯋꯤꯁ ꯑꯣꯏꯔꯤꯁꯦ ꯈꯥꯝꯇꯦꯛꯑꯒ ꯐꯔꯛꯄꯩꯅꯦꯕꯀꯣ ꯁꯤꯗꯒ ꯁ꯭ꯋꯥꯏꯗ ꯄꯣꯝꯕ ꯁ꯭ꯋꯥꯏ ꯈꯔ ꯀꯨꯠꯄ ꯁꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯎꯟꯁꯥ ꯃꯈꯥꯗ ꯄꯣꯝꯈꯠꯄꯩꯅꯦꯕꯀꯣ ꯁꯤꯗ ꯐꯒꯅꯤ ꯂꯣꯏꯅ ꯆꯠꯍꯜꯂꯨꯒꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯔꯕ ꯆꯤꯡꯒꯤ ꯅꯪꯒꯤꯁꯦ ꯀꯣ ꯁ꯭ꯋꯥꯏꯗ ꯑꯍꯦꯟꯕ ꯑꯝꯇ ꯂꯩꯇꯦ ꯑꯍꯦꯟꯕ ꯂꯩꯇꯦ ꯁ꯭ꯋꯥꯏꯁꯨ ꯀꯩꯁꯨ ꯑꯍꯦꯟꯕ ꯂꯩꯇꯦ ꯁ꯭ꯋꯥꯏ ꯈꯔ ꯇꯣꯡꯕ ꯈꯣꯠꯄ ꯁꯤ ꯄꯣꯝꯕꯩꯅꯦ ꯁ꯭ꯋꯥꯏ ꯈꯔ ꯀꯨꯠꯄ ꯅꯝꯃꯒ ꯂꯩꯔꯨꯕꯩꯅꯦ ꯆꯠꯂꯨꯗꯧꯕꯅꯤ 9 out of 10 ꯅꯪꯒꯤ ꯔꯤꯖꯜꯠꯁꯦ ꯀꯣ ꯁꯣ ꯑꯁꯤꯝꯇ ꯄꯤꯕꯤꯌꯨ ꯁ꯭ꯋꯥꯏꯁꯦ ꯀꯨꯠꯁꯜꯂꯤꯁꯦ ꯍꯟꯊꯔꯀꯥꯟꯗꯗꯤ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ ꯌꯦꯁ ꯑꯗꯨ ꯑꯩꯅ ꯐꯤ ꯀꯩꯀꯥ ꯊꯝꯕꯗꯣ ꯅꯝꯕꯩꯗ ꯑꯗꯨꯝ ꯂꯣꯏ ꯐꯒꯅꯤꯗ ꯀꯅꯥꯝꯇ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯄ ꯍꯦꯟꯕꯩ ꯈꯣꯠꯄ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯃꯐꯝꯗꯨꯗꯅꯦ ꯐꯤ ꯀꯩꯀꯥ ꯅꯝꯖꯜꯂ ꯊꯝꯕꯗꯣ ꯁ꯭ꯋꯥꯏꯗ ꯅꯝꯃꯦ ꯁ꯭ꯋꯥꯏꯗ ꯅꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯀꯩꯅꯣ ꯇꯧꯕ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯔꯃꯅꯦꯟ ꯇꯥꯔꯦꯅ ꯈꯜꯂꯣꯅꯦ ꯁꯤꯕꯨꯛꯇ ꯌꯥꯝ ꯐꯖꯔꯕ ꯆꯤꯡꯅꯦꯕ ꯅꯪꯒꯤ ꯔꯤꯖꯜꯠꯁꯦꯀꯣ ꯑꯗꯨ ꯏꯁꯥꯗ ꯊꯣꯛꯄꯅꯤꯅ ꯀꯨꯠꯄ ꯈꯣꯠꯄ ꯃꯆꯥ ꯃꯁꯨ ꯂꯣꯏ ꯎꯕꯅꯤ ꯅꯪꯒꯤ ꯑꯍꯦꯟꯕ ꯃꯆꯥ ꯁ꯭ꯋꯥꯏ ꯌꯥꯎꯗꯦ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯕ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯕ ꯁ꯭ꯋꯥꯏꯗ ꯀꯨꯠꯄ ꯈꯣꯠꯄ ꯑꯝꯇ ꯂꯩꯇꯦꯕ ꯁꯤꯗꯤ ꯖꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤ ꯅꯤꯄꯜꯗ ꯅꯝꯃꯝꯕꯗꯣ ꯑꯗꯨꯒꯤ ꯕꯦꯟꯗꯦꯖꯇꯨꯅ ꯀꯟꯅ ꯅꯝꯕꯩꯅꯦꯕ ꯁꯤ ꯌꯦꯡꯐꯝ ꯖꯒꯥꯁꯦ ꯌꯥꯝ ꯅꯥꯏ ꯁꯤꯒꯤ ꯍꯧꯖꯤꯛ ꯆꯠꯈꯤꯕꯗꯣ ꯁꯤꯗꯒꯤꯅꯦ ꯅꯪ ꯇꯧꯒꯗꯕ ꯑꯃꯗꯤ ꯀ꯭ꯔꯦꯛ ꯕꯦꯟꯗꯦꯖ 6 inches ꯑꯃ ꯂꯧꯔꯅꯤꯀꯣ ꯀꯟꯅ ꯌꯦꯠꯀꯗꯕꯗꯨꯗꯣ ꯁ꯭ꯇꯔꯦꯆꯦꯕꯜ ꯑꯣꯏꯕꯅꯦꯕ ꯆꯤꯡꯉ ꯆꯤꯡꯉꯒ ꯆꯠꯂꯒꯅꯦ ꯌꯦꯠꯀꯗꯕ ꯇꯥꯏꯠ ꯑꯣꯏꯒꯗꯕꯀꯣ ꯁꯨꯃꯥꯏꯅ ꯊꯝꯕ ꯌꯥꯗꯦꯕ ꯁꯤꯒꯤ ꯆꯥꯡꯗ ꯅꯝꯒꯗꯕ ꯌꯥꯝ ꯑꯣꯚꯔ ꯇꯥꯏꯠ ꯇꯧꯔꯁꯨ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯔꯣꯏ ꯂꯨꯖ ꯑꯣꯏꯔꯁꯨ ꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯁꯤ ꯅꯤꯄꯜ ꯀꯩꯀꯥ ꯑꯗꯨꯗꯒꯤ ꯄꯣꯝꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯟꯅ ꯄ꯭ꯔꯦꯁ ꯇꯧꯔ ꯊꯝꯕ ꯄꯥꯝꯃꯦꯕ ꯍꯧꯖꯤꯛꯀꯣ Okay, helps. Wait,